ꯋꯥꯔꯤ ꯑꯁꯤ ꯗꯦꯜꯂꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯗꯦꯜꯂꯤꯗ ꯁꯔꯃꯒꯤ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯃꯤꯑꯣꯏ 4 ꯂꯩꯕꯅꯤ꯫ ꯗꯦꯕꯦꯟꯗ꯭ꯔ ꯃꯣꯍꯟ ꯁꯔꯃ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯅꯤꯇꯥ ꯁꯔꯃ, ꯑꯗꯨꯒ ꯃꯈꯣꯏ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯗꯤꯕ꯭ꯌꯥ ꯁꯔꯃ, ꯗꯤꯕ꯭ꯌꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯁꯔꯃꯅꯤ꯫ ꯗꯦꯕꯦꯟꯗ꯭ꯔ ꯃꯣꯍꯟ ꯁꯔꯃ ꯃꯍꯥꯛ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯤꯡꯍꯧꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯤꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯅ ꯅꯥꯔꯒ ꯁꯤꯕ ꯑꯃꯠꯇ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ अंधविश्वास हाइबदी थाजब यादब मफमदा थाजब अदुगा हानगी मपोक हलकपा हारिबा असिदा युमफम ओइदुना प्लान तौरगा हाटखिबनी। ngasisu mayamgi tamakta hoi entertainment youtube channel na anaba wari ma puduna lakjari। wari asi tahanjaba matamda soiki lankiba kaya ama yaurabasu tabiriba singna ngakpiu haiba wafam asi thamjaraga wari asi haujarage। ahanmada masigi langda thuriba asi देवेंद्र मोहन शर्मा की मचानुपी अतोनबी प्रियंका शर्मनी। हारिबा नुमित असी 2021 की फेब्रुआरी की तांग अमगी नुमितनी। देवेंद्र मोहन मागी थबक चटनबगीदमक थोरकपा मतमदा महाकी मचानुपी प्रियंकादा कौरमखी। हाइबदी महाकी मचानुपीसु महाका ऑफिस पुनः चटमिनबनी। अदुबु नुमित असी महाकी मखोंग नाय हाइदुना चटपा ngamlaroi हाइरमखी। अदुदगी देवेंद्र मोहन मथंता ऑफिस चटखिरमी। असुमना महाकी थबक लोरबा मतुंग युमदा हलकपा मतमदा महाकी मचानुपी अतोनबी प्रियंकादा मागी अनाबदु हंगलमखी। अदुबु अनाबा अदु हानदगी खरा हेना नारमखी। अदुगी वादु ताबदा देवेंद्र मोहन वखन नुंगारमदे। अदुना हयेंग नोंगालगा हॉस्पिटल चलची हाइरमखी। मथंग नुमित फेब्रुआरी की तांग अनीदा प्रियंका अमदी महाकी मपा देवेंद्रगा हॉस्पिटल चलमखी। अदुगा डॉक्टर दा यंगहलमी। डॉक्टरना अनाबा अदु खंगनबगीदमक टेस्ट खरा तौनबा हाइरमखी। असुमना टेस्ट तौरमखी। अदुगा रिपोर्ट अदुना मथंगी नुमित लौगदबनी। असुमना मखोय अमुक युमदा हलकलमखी। अदुगा हाइरिबा नुमित असिगे नुंगदांगदा प्रियंका की खोंग अदु यामना कन्ना नारमखी। अनाबा अदुना मागी वखलदा हौगतुना लेपा फावबा ngamlaroi खलमखी। अदुबु अहिंग अदुमदी वारसु वाना खांगदुना पोथारमखी। मथंगी नुमित फेब्रुआरी की तांग 3 असिददी प्रियंका मखोंगना लेपा ngamlamखिदे। अनाबा अदु हेंजिलमखी। अदुदगी हॉस्पिटल अमदा एडमिट तौरमखी। नोंमगी प्रियंका की हक्सांग सोक्चलखी। असुमना नुमित 15 सुरकपदा मागी वखल अदु मसाना कंट्रोल तौबा ngamlamखिदे। डॉक्टर नसु प्रियंका की अनाबा असी करिनो हाइबा खंगबा ngamlamखिदे। अदुबु मखोगी बेस्ट लेवल तौदुना प्रियंका बु यंगलमखी। अदुगी मतुंग फेब्रुआरी की तांग 15 दा प्रियंका की अरोइबा मतम ओइरमखी। महाक ताइबंगपाल थादोक्तुना चटखिरमी। अदुबु डॉक्टर नदी हौजिक फावबा प्रियंका की अनाबा असी करिनो हाइबा खंगबा ngamlamखिदे। प्रियंका लंदन की कॉलेज अमदगी मास्टर लोइरदुना महाकी मपागी बिजनेसता यावबा कुइद्रिबनी। इखंग खंगौदना मखोंगना नारकपदगी हॉस्पिटल पुखतुना लायेंगनिबा असि करी करंबा लायोंगनो खंगदना सिखिबनी। अदुगा प्रियंका ताइबंगपाल थादोक्त्रिंगैगी नुमित 2 की ममांगदा महाकी युम पानखरबा मचे दिव्यासु नारमखी। असुमना देवेंद्रना पाउ ताबदा अनाबा येंगबा चलमखी। दिव्यागी अनाबा असिसु प्रियंकागा खरा मानरमी। दिव्यागी मपुरोइबा बरुणना देवेंद्रदा हाइरमबदा महाकी नुपीगी अनाबा असी हुजिक डॉक्टरदा येंगलिबनी। असुमना दिव्यागी अनाबा असी लायेंगनिंगै मनुंगदा फेब्रुआरी की तांग 23 दा देवेंद्र की लोइनबी अनीतासु मखोगी मचानुपीदा नाख्रिबा अदुगा चप मानना नाबा हरोक्लमी। अदुदगी मार्च की तांग 3 दा बरुणगा तौरगा विद्याबु हॉस्पिटल पुखलमखी। अदुगा महाकी लोइनबी अनीताना मार्च की तांग 3 दा हॉस्पिटल पुखलमी। दिव्यागी अनाबा अदुदी फगलकपगी ममीदी उदे अमुक हेना अनाबा हेंजिलक्तुना कोमादा लैखिरमी। अदुगा यामना ngakliba amana दिव्यागी सम अदु खुदक्ता यामना केनखिरमी। अदुगा हारिबा असिगुमना महाकी ममा अनीतादासु सम केलमखी। अदुगा अमना दिव्यागी मपुरोइबा बरुणगी सम सांगना लैबा अदुसु इखंग खंगहौदना केनबा हरोक्लमखी। अदुदगी देवेंद्र शर्मा की खोंगदसु अनाबा हरोखी। अदुबु महाकी अनाबदा कया येंगलमदना महाकी मचानुपी अमदी महाकी लोइनबीगी हॉस्पिटल चेंथोक चेंसिन तौदुना मखोइबु हाना फनबा येंगलमखी। अनीतागी अनाबा असी नोंमगी हेंजिलखी। अदुगा डॉक्टर नसु मागी अनाबा असी करिनो हाइबा खंगबा ngamlamखिदे। अदुदगी अनीता ICU दा लैखिरमी। अदुगी मरक असिदा डॉक्टरना टॉक्सिक टेस्ट तौसी हाइरमी। टॉक्सिक टेस्ट हाइरिबा असी अखोइ मियोइबगी हक्सांगदा हु चेनबा पोट हाइबदी केमिकल लैब्रा खंगनबा तौबा टेस्ट अमनी। रिपोर्ट अदुगी मतुंग इना डॉक्टरना खंगबा ngamखी। अदुदी अनीतागी ई हाइबदी ब्लडता थैलियम की सरुक यामना यावरमखी। अदुदगी डॉक्टरना चिंगनरदुना देवेंद्र शर्मा अमदी महाकी मचानुपी दिव्या अदुगा देवेंद्र शर्मा की युमदा थबक तौबी नुपी अमगिसु टॉक्सिक टेस्ट तौहलमखी।
ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯁꯨ ꯊꯦꯂꯤꯌꯝꯒꯤ ꯁꯔꯨꯛ ꯌꯥꯝꯅ ꯌꯥꯎꯕ ꯊꯦꯡꯅꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯗꯥꯛꯇꯔꯅ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯊꯦꯂꯤꯌꯝꯒꯤ ꯀꯦꯃꯤꯀꯦꯜ ꯐꯪꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯍꯥꯠꯅꯕꯒꯤꯗꯃꯛ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯗ ꯗꯦꯕꯦꯟꯗ꯭ꯔꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯈꯤ, ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯌꯦꯛꯅꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯝꯈꯤ꯫ ꯑꯗꯨꯗ ꯃꯃꯥꯡ ꯊꯥꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯖꯅꯋꯥꯔꯤ ꯇꯥꯡ 12ꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯕꯔꯨꯟꯅ ꯉꯥ ꯊꯣꯡꯕ ꯄꯨꯔꯛꯇꯨꯅ ꯆꯥꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯤꯕ꯭ꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯅꯤꯒ ꯃꯥꯒꯤ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯗꯦꯕꯦꯟꯗ꯭ꯔ ꯍꯣꯏꯗ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯗꯨꯗ ꯗꯤꯕ꯭ꯌꯥꯒꯤ ꯅꯨꯄꯥ ꯕꯔꯨꯟ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯈꯤ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯉꯥ ꯊꯣꯡꯉꯤ꯫ ꯑꯗꯨꯒ ꯕꯔꯨꯟ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯦꯟꯗ꯭ꯔ, ꯑꯅꯤꯇꯥ, ꯄ꯭ꯔꯤꯌꯪꯀꯥ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯒ ꯂꯩꯕꯅꯤ꯫ ꯗꯤꯕ꯭ꯌꯥꯗꯤ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯈꯤꯔꯝꯃꯤ, ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯗꯦꯕꯦꯟꯗ꯭ꯔꯅ ꯕꯔꯨꯟꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯔꯨꯟꯅ ꯌꯥꯈꯣꯡꯗ ꯑꯅꯥꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯥꯔꯝꯈꯤꯗꯦ꯫ ꯑꯗꯨꯗ ꯅꯠꯇꯅ ꯑꯉꯥꯡ ꯑꯅꯤꯗꯁꯨ ꯆꯥꯍꯟꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯪꯀꯥ ꯌꯨꯝꯗ ꯂꯩꯇꯕꯗꯒꯤ ꯕꯔꯨꯟꯅ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯁꯔꯨꯛ ꯈꯔ ꯈꯥꯛꯂꯝꯈꯤ꯫ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗ ꯄ꯭ꯔꯤꯌꯪꯀꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯕꯔꯨꯟꯅ ꯄ꯭ꯔꯤꯌꯪꯀꯥꯗ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯄꯤꯖꯔꯝꯈꯤ, ꯑꯗꯨꯒ ꯗꯦꯕꯦꯟꯗ꯭ꯔ ꯍꯣꯏꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯗꯁꯨ ꯄꯤꯖꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯗꯦꯕꯦꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯕꯔꯨꯟꯕꯨ ꯆꯤꯡꯅꯕ ꯐꯥꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯕꯔꯨꯟꯅ ꯗꯤꯕ꯭ꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯅꯤꯇꯥꯕꯨ ꯌꯥꯔꯝꯈꯤꯗꯦ, ꯃꯈꯣꯏꯒ ꯃꯣꯠ ꯆꯥꯅꯔꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯗꯦꯕꯦꯟꯗ꯭ꯔꯅ ꯊꯥꯖꯔꯝꯈꯤ, ꯃꯔꯝꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯅꯥꯕ ꯑꯁꯤ ꯅꯥꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯕꯔꯨꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀ ꯌꯥꯅꯗꯕ ꯑꯅꯤꯇꯥ ꯑꯃꯗꯤ ꯗꯤꯕ꯭ꯌꯥꯕꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯕ ꯑꯃꯒꯨꯝ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯦꯕꯦꯟꯗ꯭ꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ, ꯍꯥꯏꯕꯗꯤ ꯕꯔꯨꯟ ꯑꯃꯗꯤ ꯗꯤꯕ꯭ꯌꯥꯒ ꯃꯔꯩ ꯇꯧꯅꯕ, ꯈꯟꯅ ꯆꯩꯅꯕ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯀꯥꯎꯊꯣꯛꯅꯗꯨꯅ ꯕꯔꯨꯟꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯉꯥ ꯊꯣꯡꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯕꯔꯨꯟ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯔꯤꯕ ꯉꯥ ꯊꯣꯡꯕ ꯑꯗꯨꯗ ꯍꯨ ꯍꯥꯞꯂꯝꯒꯅꯤ ꯍꯥꯏꯕ? ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝꯒꯤ ꯂꯝꯕꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯗꯥꯛꯇꯔꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯅꯤꯇꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯗꯥꯛꯇꯔꯅ ꯂꯥꯌꯦꯡꯕꯗ ꯉꯝꯍꯧꯗꯕꯗꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 12ꯗ ꯑꯅꯤꯇꯥꯁꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯅꯤꯇꯥꯅ ꯁꯤꯔꯤꯕ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯑꯅꯤꯇꯥ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯥꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤ, ꯑꯗꯨꯒ ꯑꯅꯤꯇꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯁꯨ ꯋꯥꯍꯪ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯕꯔꯨꯟꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ? ꯋꯥꯔꯤ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯕꯔꯨꯟ ꯑꯃꯗꯤ ꯗꯤꯕ꯭ꯌꯥꯅ ꯂꯨꯍꯣꯡꯉꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ 2009ꯗ ꯍꯣꯡꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡꯗ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯅꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯕꯔꯨꯟ ꯑꯁꯤ ꯃꯈꯣꯏ ꯏꯃꯨꯡꯗ ꯃꯇꯣꯝꯗ ꯄꯣꯛꯆꯕ ꯃꯆꯥꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯔꯨꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯣꯛꯆꯕ ꯑꯁꯦꯡꯕ ꯃꯆꯥ ꯑꯣꯏꯈꯤꯔꯝꯗꯦ, ꯃꯈꯣꯏꯅ ꯌꯣꯛꯆꯕ ꯑꯣꯏꯔꯝꯈꯤ꯫ ꯕꯔꯨꯟꯒꯤ ꯃꯄꯥ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ, ꯕꯔꯨꯟꯁꯨ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯕꯔꯨꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯕꯔꯨꯟ ꯑꯃꯗꯤ ꯗꯤꯕ꯭ꯌꯥ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏ ꯌꯥꯝ ꯋꯥꯅ ꯑꯉꯥꯡ ꯐꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 9 ꯁꯨꯔꯕ ꯃꯇꯝꯗ ꯇꯦꯛꯅꯤꯀꯦꯜꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯥꯏꯕꯣꯛ ꯐꯪꯖꯕ ꯉꯝꯈꯤ꯫ ꯕꯔꯨꯟ ꯑꯃꯗꯤ ꯗꯤꯕ꯭ꯌꯥ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯕꯔꯨꯟꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯧꯖꯤꯛꯁꯨ ꯐꯪꯗ꯭ꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19, 2020ꯗ ꯕꯔꯨꯟꯒꯤ ꯃꯄꯥ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯤꯕ꯭ꯌꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ, ꯈꯠꯅꯕ, ꯃꯔꯩ ꯇꯧꯅꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯕꯔꯨꯟꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯄꯥꯒꯤ ꯍꯜꯂꯛꯄ ꯊꯋꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯗꯤꯕ꯭ꯌꯥꯅ ꯗꯥꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯦꯀꯞ ꯆꯠꯄ ꯃꯇꯝꯗ ꯗꯥꯛꯇꯔꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯍꯥꯏꯔꯝꯈꯤ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ꯫ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯗꯤꯕ꯭ꯌꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯌꯥꯔꯝꯈꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯕ ꯄꯥꯝꯂꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯗꯥꯛꯇꯔꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯡꯍꯜꯂꯝꯈꯤ꯫ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯔꯨꯟꯅ ꯗꯤꯕ꯭ꯌꯥꯒꯤ ꯃꯃꯥ ꯑꯅꯤꯇꯥꯒ ꯈꯠꯅꯔꯝꯈꯤ꯫
ꯄꯨꯝꯅꯃꯛ ꯑꯁꯤ ꯗꯤꯕ꯭ꯌꯥꯒꯤ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯕꯔꯨꯟꯅ ꯁꯥꯎꯔꯝꯈꯤ ꯑꯗꯨꯒ ꯕꯔꯨꯟꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯥꯝꯂꯝꯈꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯗꯨ ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯪꯗꯁꯨ ꯃꯄꯥꯅ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ, ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯪꯗ ꯃꯪꯂꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯤꯕ꯭ꯌꯥꯅ ꯑꯉꯥꯡꯕꯨ ꯍꯥꯠꯄ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯈꯤ, ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯅꯤꯇꯥꯗ ꯍꯥꯏꯕꯗꯒꯤ꯫ ꯑꯗꯨꯒ ꯕꯔꯨꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯑꯅꯤꯇꯥꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯈꯠꯅꯍꯟꯅꯕ ꯇꯧꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯅꯃꯥꯒꯤ ꯋꯥ ꯇꯥꯗꯨꯅ ꯊꯕꯛ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯩꯒꯤ ꯋꯥꯗꯤ ꯅꯣꯡꯃꯇ ꯂꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯕꯔꯨꯟ ꯑꯃꯗꯤ ꯗꯤꯕ꯭ꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯩ ꯇꯧꯅꯕ, ꯌꯦꯠꯅꯕ ꯍꯧꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯑꯗꯨꯗ ꯅꯠꯇꯅ ꯗꯤꯕ꯭ꯌꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯟꯗꯨꯅ ꯆꯤꯟ ꯊꯤꯔꯝꯈꯤ, ꯐꯠꯇꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯤꯗꯒꯤ ꯕꯔꯨꯟꯅ ꯗꯤꯕ꯭ꯌꯥꯒꯤ ꯏꯃꯨꯡꯕꯨ ꯍꯥꯠꯅꯕ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯗꯦꯕꯦꯟꯗ꯭ꯔ ꯁꯔꯃꯅ ꯕꯔꯨꯟꯒꯤ ꯃꯊꯛꯇ FIR ꯑꯃ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯕꯔꯨꯟꯕꯨ ꯐꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯄꯨꯂꯤꯁꯅ ꯂꯧꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯀꯦꯁ ꯂꯩꯕ ꯑꯗꯨ ꯕꯔꯨꯟꯅ ꯍꯥꯟꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯥꯔꯆꯀꯤ ꯇꯥꯡ 30ꯗ ꯊꯦꯂꯤꯌꯝ ꯆꯥꯔꯝꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯄꯨꯂꯤꯁꯅ ꯃꯥꯕꯨ ꯆꯤꯡꯅꯔꯤꯕ ꯑꯗꯨꯗꯒꯤ ꯆꯤꯡꯅꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯃꯗꯤ ꯃꯣꯕꯥꯏꯜꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯉꯝꯂꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯕ꯭ꯔꯥꯎꯖꯔ ꯍꯤꯁꯇꯣꯔꯤꯗ ꯊꯦꯂꯤꯌꯝꯒꯤ ꯃꯇꯥꯡꯗ ꯊꯤꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯕꯔꯨꯟꯒꯤ ꯌꯨꯝꯗꯒꯤ ꯊꯦꯂꯤꯌꯝꯒꯤ ꯕꯣꯇꯜ ꯈꯔ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯕꯔꯨꯟꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯍꯥꯟꯕ ꯃꯥꯔꯀꯨꯔꯤ ꯄꯤꯖꯗꯨꯅ ꯍꯥꯠꯅꯕ ꯈꯜꯂꯝꯈꯤ, ꯑꯗꯨꯕꯨ ꯃꯥꯔꯀꯨꯔꯤꯗꯤ ꯈꯨꯗꯛꯇ ꯁꯤꯒꯗꯕ ꯑꯣꯏꯕꯅꯤꯅ ꯕꯔꯨꯟꯅ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯝꯈꯤ꯫ ꯇꯞꯅ ꯇꯞꯅ ꯁꯤꯒꯗꯕ ꯊꯤꯔꯛꯄꯗ ꯊꯦꯂꯤꯌꯝ ꯑꯁꯤ ꯐꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯔꯨꯟꯒꯤ ꯌꯨꯝꯗ ꯁꯗꯥꯝ ꯍꯨꯁꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯕꯔꯨꯟꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯗꯥꯝ ꯍꯨꯁꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯨꯝꯅ ꯕꯔꯨꯟꯅꯁꯨ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯍꯪꯕꯗ ꯕꯔꯨꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯁꯤꯈꯤꯕ ꯑꯗꯨ ꯀꯅꯥꯅꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯕꯔꯨꯟꯁꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯂꯔꯣꯏ ꯈꯟꯖꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯔꯆ ꯊꯥꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯑꯅꯤꯇꯥ ꯁꯤꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯇꯥꯌꯣꯟꯅꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯃꯌꯥꯝꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯕ ꯏꯟꯁꯤꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ, ꯅꯣꯂꯦꯖ ꯑꯣꯏꯅꯕ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯕꯔꯨꯟꯒꯤ ꯃꯐꯝꯗ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ, ꯑꯉꯥꯡ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯈꯤꯕ ꯑꯗꯨꯒ ꯃꯥꯕꯨ ꯑꯄꯣꯛꯄ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯇꯧꯈꯤꯕ ꯃꯃꯥ ꯃꯄꯥꯁꯨ ꯐꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯔꯨꯟꯅ ꯋꯥꯈꯜ ꯄꯤꯛꯄꯗꯒꯤ ꯉꯁꯤꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯍꯪꯕꯗ ꯕꯔꯨꯟꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯤꯍꯥꯔ ꯖꯦꯜꯗ ꯂꯩꯔꯤ꯫ ꯗꯦꯕꯦꯟꯗ꯭ꯔ ꯁꯔꯃ ꯃꯍꯥꯛ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕꯗꯒꯤ ꯃꯍꯥꯛ ꯍꯤꯡꯍꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯦꯕꯦꯟꯗ꯭ꯔ ꯁꯔꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯗꯤꯕ꯭ꯌꯥ ꯅꯨꯃꯤꯠ 90ꯅꯤ ꯀꯣꯃꯥꯗ ꯂꯩꯔꯕ ꯃꯇꯨꯡ ꯇꯥꯏꯕꯪꯄꯥꯜꯒꯤ ꯐꯖꯔꯕ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯔꯨꯟꯒꯤ ꯌꯨꯝꯗꯁꯨ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯑꯅꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯅꯤ ꯉꯁꯤꯗꯤ ꯕꯔꯨꯟꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯋꯥꯈꯜꯗꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫